Akisbani Imphal, Nolini Devi na pau pajari, ahanbada maruiba pau. Kendra amasung NSN IM gi waroisin purakna bahotnabada kendrana Manipur Sarkar ga wari sanagani hairiba adu haujingmaki oina Rajya Sarkar na khanaba leitri hairi. Lockdown manungda MGNREGS ki thabak ningthina faikhatnabagi matangda ngarang mifam pangthoktuna khanakre amasung leibak asina ngarang nongma khaktada mioi lising yangkhainipan COVID-19 dagi naba phahanduna anoba record thamba ngamkhre. Kendra Sarkar ga mathang tha phawbagi manungda naga gi wathok ki waroisin ama purakna ba hotnagani hairiba dugi matangda Arunachal Pradesh amasung Manipur Sarkar ga kendra ga wari sanagani haina pawse Assam Tribune da phongkiba dugi matangda Manipur gi oina Rajya Sarkar na hiramasi gi matangda wafam amata khanaba leitre haina phongdorakli. Rajya gi Home Department na thokpa zero amada hai wathok asigi waroisin purakna ba hotnabada Arunachal Pradesh amasung Manipur da Sangbidan gi 6th schedule gi makhada Arunachal Pradesh amasung Manipur da autonomous district ani semgani hairiba wafam adugi matangda Kendra Sarkar ga hanana khanakiba leite. Zero aduna hai naga gi waroisin purakpada awangnupok Rajya singgi Sarkar singla yaningdaba leiribani. Zero aduna makhatana hai hiramasigi matangda Rajya Sarkar na Kendra Sarkar da ekort adugi draft copy ama piraknabasu khanghankiba leirabani. Kendra Sarkar na lawrgliba phirep asigi matangda Rajya Sarkar na tungan ba stakeholder singa punatana hongnaba tha amagi mamangda draft copy ama tharaknaba Rajya Sarkar na haijakibani hairi. Rajya sida Mahatma Gandhi National Rural Employment Guarantee Scheme MGNRE GS की थबक थौरम सिंह मपुंग फाना पाइखनबगी मतंगदा रूरल डेवलपमेंट अमसुंग पंचायती राज मंत्री थोंगम बिसोजित नंगरांग मिफम मा पांगथोक्तुना वाफम कया कुपना खनखरे न्यू सेक्रेटरीट लेबा माके ऑफिस की कॉन्फ्रेंस हॉल दा ngarang pangthokiba mifam aduda lokhiba warep ki matung ina nauna semkiba jila taret ki deputy commissioner singna MGNREGS ki program coordinator sing oina thabak togani hairi nauna semkiba jila taret asida tabak asi paikhatpada darkar leba masak singgi akupa warol madilenaba deputy commissioner singna thagalakadabani hairi MGNREGS ki thabak subagi numit masing suna shuhannaba mantrina madilenaba official singda khanghanki COVID-19 ki yenglaga rajya asida lockdown leidingai manungda tangai phadana changba PDS ki polam sing miyamda ningthina phanghanabagi damak rajya sarkar na lokhatpa thabaki saruk ama oina tongan ba kendra singgi PDS ki polam sing singthokpa hore Imphal West Jilla ki oina ngarang August gi oina Pradhan Mantri Garib Kalyan Anna Yojana PMGKAY ki makhada seng quintan lising taruk cham humputara nipan singthokre ngarang singthokhiba kendra sing adudi patchoi lamsang amasung nauria pakhang lakpani Surachandpur Jilla ki Singhat kendra gi oina napsa gi makhada seng quintan samapan humpumatoi amasung PMGKAY ki makhada seng quintan chanipan marphutare singthokre Imphal East Jilla ki oina napsa gi makhada seng quintan lising tare chani marphu humdoi singthokre ngarang singthokhiba kendra sing adudi khurai kairau ya school amasung wangkhaini Rajya sigi tungan ba community institutional amasung pet quarantine center singda leidiba COVID-19 gi symptom uttaba inmate sing standard operating procedure SOP gi nyong ngakna mayumda isolation tawgadabani haina Rajya gi medical and health services directorate na thokiba hukum atugi matung ina symptom leitaba test tawbada negative oidaba inmate khudingmak quarantine center dagi discharge tawragani Adumainamak makoising adu sarkar na piba SOP ngakna mayumda isolation tawduna leigadabani haidi Jiribam ki Janaram Community Quarantine Center bu tha asigi tareta containment zone oina lauthokiba adu hauze containment zone oidre haidi Jilla adugi deputy commissioner W Malemngan ba sengleina thokpa cherol amana hai Mafam aduda leidiba inmate khudingmak test tawbada negative oibadagi community quarantine center adu containment zone oidre haina lauthokpani adumainamak inmate sing adu makhatana numit 13 ni home quarantine tawgadabani haidi Imphal West Jilla gi Sagolban Bidhan Sabha Kendra gi manung channa leiba Ramji Khul amadi Sadokpam Leikai gi imung yangkai humdoi da lamjau tongba gram panchayat ki pradhana chana thaknaba polam sing ngarang yen thokre Mafam sing aduda COVID-19 positive oirakpa yaurakpadagi containment zone lauthokhiba adugi yenglaga polam sing adu miyamda yenthokibani hairi
था असगी कुंथ्रादा संदोकदौरिबा मन की बात थौरमगिदमक प्रधानमंत्री नरेंद्र मोदीना मियामदगी मोट अमदि वाखलोन फोंदोरकनबा हाइरि ट्विटर थागतपा वारोलदा श्री मोदीना हाई था असगी मन की बात थौरमदा करी हिरमदा खनगदगी हाइबदुगी मतांगदा महांगना मियामदगी मोट लौबा पामी मियामगी वारोलसिंग अदु रेकॉर्ड तौनबा टेलीफोन नंबर 1800117800 दा फोन तौरकनबसु हाइरि मियामना मखोइगी वाफम अदु नमो एप नत्रगा माई गोपता थरकपसु यागनी हाइरि पाउकी मदक थतना अतेनबा ब्रेक अमा था तरुक तमगदबा ब्रीज प्रोग्राम सर्टिफिकेट कोर्स इन कम्युनिटी हेल्थ फॉर नर्स कोर्स असि तमनिंगबा यामद्रबदा सही अनीदगी तादना रेगुलर अमदी कॉन्ट्रैक्ट मणिपुर सरकार की मखादा थबक तौरिबा मसागी सही 35 दगी हेंदबा स्टाफ नर्सिंगना कोर्स असिगिदमक एप्लाई तौबा यागनी अपुनबा सीट मसिंग हुंफुनी कोविड-19 पेंडेमिक असिगी यंगजरगा एप्लीकेशन पिसिनबगी अरोइबा मतम अगस्त की तारीख 28 फाउबा सांगदोकचरे एप्लीकेशन फॉर्म सिंग अदु ईमेल की खुथांगदा shms99@gmail.com नत्रगा WhatsApp नंबर 9774579170 दा पिसिन बिबा यागने हाइना स्टेट मिशन डायरेक्टर स्टेट हेल्थ सोसाइटी मणिपुर न खंगहलकली ताबिरिबा पावसी आकाशवाणी इम्फाल दगिनी लेबाक असिदा ngarang nong makhaktada mioi lesing yang khani pan covid-19 dagi naba pahanduna anover record thamba ngamkre masi tharaga lebak asida hojik phawbada covid-19 dagi naba pahan kiba mi masing lakh kun yoksilakle hojik phawbada punna mioi lakh 18 lesing humpu tara tare satet humpu 18 naba pahan khre naba pahan bagi sang sada humpu tara humdoi dasmik amani pan yore Imphal dangasi pongba pause singi maruiba pausingi damak hojik Maibam Dwijamani leide Dwijamani Thagasari Nolini Manipur da COVID-19 nabagi masing henkalakpa Manipur gi by election athuba matamda pangthoklaba yabagi oithokpa lai haiba Chief Minister na BJP gi President JP Nadda ga unakiba mati Biswajit amasung Tiken su ngasi Delhi chatkani haiba pausingna Imphal ngasi phongba pause singi maruiba pawena phongdari मियोय अमस हिखिबगा लोइना राइज असिदा कोविड-19 ना नाबा मिगी मसिंग लिसिंग मरी 735 सुरे लोकल केस ना लिसिंग अमा 334 नि हाइबा पाउ पीपल्स क्रोनिकल दा अहानबा हेडलाइन तौदुना फोंगली कोविड ना सिबा 19 यौरे लोकल ट्रांसमिशन 35 यावना नौना मियोय 19 पॉजिटिव ओइदुना अपुनबा पॉजिटिव लिसिंग मरी 735 यौरे हाइबसना इरेबाकता अहानबा हेडलाइन तौरी सिंगजु बोरा योनबी पॉजिटिव ओइबी नुपी अमसु जेनिम्स दा लाइखिद्रे हाइबा पाउ सना लेबाकता अहानबा हेडलाइन तौदुना फोंगली Positive oiraba miyoy sing matam sana lokhatpa laktabada pendaba phongdoknarакли haiba pawma hoyelan pawda ahanba headline tawduna phongli COVID-19 na laikhidaba 19 sukrai Imphal West COVID-19 gi makon oire haiba pawma naharol gi thodangda ani sube headline tawri COVID ki laisata nupi amasu laikhidre pung kunmari da anoba case humbudrani pan hengatki yankhai manga discharge tawki haiba suna pongna phamda ani sube headline tawduna phongli Manipur की बाई इलेक्शन अथुबा मतमदा पांगथोकलबा याबगी थाजबा लेरे हाइबा पावमा पोंगनफमदा अहानबा हेडलाइन तौदुना फोंगली सीएम ना बीजेपी की नेशनल प्रेसिडेंट जेपी नड्डा उनखरे ngasi एक्स एमएलए तरुका मखाताना उनगनी हाइबा पावमा नाहरोल की थौदांगदा अहानबा हेडलाइन तौरी चीफ मिनिस्टर ना जेपी नड्डा उनदुना मणिपुर की राजनीति की मतंगदा खनखरे हाइबसना इसेल एक्सप्रेस ता अहानबा हेडलाइन तौरी CM ga BJP President Nadaga Manipur ki phibam gi matang da wari sanakre Biswajit amasung Tiken su ngasi Delhi chatkhirgani haiba pawma Sangai Express Manipuri da ahanba headline tawduna phongli Works Minister amadi State President Delhi da kausinkre oijaba thibadagi pham thadokibana kendra khara mapi mapa leitre haiba pawma ireibakta ani sub headline tawduna phongli Manipur da National Education Policy mapung phana sana hanaba tax force sembal loire haiba Education Minister Thoksom Radheshyamna phongdoki ba wafam Manipur Mail da ahanba headline tawri mathau ningthina pangthokliba driver amasung helper sing awaba pibiganu haiba pawma Sangai Express English ki ahanba pawere truck driver sing da tati tawaina tawbasing gi mathakta miyeng sanglagani haiba committee gi wafam Isel Express ki ani sub headline oiri Nakal ahum mungnarakpadagi nagagi wari kairagadra haina PMO nungnangle haiba pawma sanale bakta ani sub headline tawduna phongli Nolini Thagasari Dwijamani aroibada maruiba paw amukhana Kendra amasung NACN IM ki warusin puraknaba hotnabada Kendrana Manipur Sarkar ga wari sanagani haiba adu haujungmaki oina Rajya Sarkar na khanaba leitri haire Lockdown manungda MG NREGS ki thabak ningthina faikhatnabagi matangda ngarang mifam pangthoktuna khanakre amashung
लेबाक असिना ngarang nongma khaktada mioi lising yangkhaini pan COVID-19 dagi naba phahanduna anova record thampang ngamkre pauloi jare